ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯉꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯣꯁꯇꯤꯡꯁꯦ ꯍꯥꯟꯅ ꯀꯩꯅꯣꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇ NSPC ꯂꯩꯕꯗꯨꯗ ꯍꯥꯟꯅ ꯇꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤꯗꯨꯗ ꯅꯣꯡꯃꯈꯛ ꯂꯣꯛꯇꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯦꯅꯦꯜꯒꯤ ꯉꯥꯗ ꯍꯥꯏꯅꯩꯗꯅ ꯍꯥꯎꯕꯗ ꯑꯗꯣ ꯂꯣꯛꯇꯥꯛꯀꯤ ꯀꯦꯅꯦꯜꯒꯤ ꯉꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯁꯣꯏꯕꯨꯝꯁꯦ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯁꯤꯒ ꯑꯩꯅ ꯊꯣꯡꯉꯦ ꯅꯣꯡꯃ ꯑꯗꯨꯗ ꯆꯥꯈꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯆꯦ ꯊꯣꯡꯕꯤꯔꯛꯑꯣ ꯅꯪꯅ ꯊꯣꯡꯈꯤꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯊꯥꯡꯗꯒꯤ ꯀꯃꯥꯏꯅ ꯏꯆꯦꯅ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯃꯣꯏꯁꯨ ꯃꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯉꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯑꯣꯏꯕ ꯉꯥꯗꯨꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯁꯥꯒꯤ ꯑꯣꯏꯕ ꯔꯧ ꯉꯥ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯏꯗꯤ ꯂꯧꯔꯒ ꯊꯣꯡꯉꯛꯑꯒꯦ ꯉꯁꯤꯗꯤ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯅ ꯃꯃꯥꯡꯗ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦꯀꯣ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯨꯗ ꯀꯥꯡꯁꯣꯏꯗꯕꯨ ꯆꯅꯝ ꯊꯥꯛꯄ꯭ꯔꯅꯦ ꯍꯪꯉꯦ ꯑꯗꯒꯤ ꯉꯥꯔꯤ ꯊꯥꯛꯇꯕꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯎꯗꯣꯏꯅꯣ ꯀꯥꯡꯁꯣꯏꯗꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯍꯣꯏ ꯃꯤꯒꯤ ꯃꯍꯥꯎꯅꯤ ꯃꯤ ꯁꯛ マ나ꯗꯕꯗꯧꯅ ꯆꯤꯟꯖꯥꯛꯁꯨ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯇꯦꯁꯁꯨ ꯃꯥꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯊꯣꯡꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯉꯤꯕ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯊꯣꯡꯕꯤꯌꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯕꯨ ꯍꯣꯏ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯑꯣꯡꯗ ꯊꯣꯡꯉꯛꯀꯦ ꯑꯩꯒꯤ ꯃꯁꯥꯂꯥ ꯑꯩꯅ ꯊꯥꯛꯀꯗꯧꯔꯤꯕꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯔꯤ ꯊꯥꯛꯄꯅ ꯐꯩ ꯀꯔꯤꯅ ꯍꯥꯎꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯊꯥꯛꯄꯤꯌꯣ ꯑꯩꯅ ꯊꯣꯡꯂꯤꯕ ꯃꯑꯣꯡꯁꯤꯗ ꯄꯥꯝꯃꯒꯅ ꯑꯩꯒꯤ ꯊꯥꯛꯏꯕ ꯃꯁꯥꯂꯥꯗꯣ ꯊꯥꯛꯑꯒ ꯃꯌꯥꯝꯁꯨ ꯊꯣꯡꯕꯤꯌꯣ ꯑꯗꯨꯅ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯊꯣꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯊꯣꯡꯉꯨꯔꯁꯦ ꯉꯥꯁꯤ ꯇꯥꯎꯅꯕ ꯊꯨꯝ ꯍꯥꯞꯄꯦ ꯃꯆꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯇꯣꯠꯂꯒ ꯇꯥꯎꯔꯒ ꯑꯣꯏꯅ ꯊꯣꯡꯒꯦ ꯉꯁꯤꯗꯤ ꯃꯇꯨꯝ ꯆꯥꯎꯅ ꯑꯣꯏꯅ ꯍꯥꯞꯄꯒ ꯉꯥꯁꯦ ꯄꯨꯔꯥꯗꯤ ꯃꯨꯜꯍꯜꯂꯣꯏꯀꯣ ꯍꯥꯐ ꯑꯣꯏꯅ ꯃꯨꯜꯍꯟꯗꯣꯏꯅꯦ ꯉꯥꯁꯦ ꯄꯨꯔꯥ ꯃꯨꯜꯍꯟꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯃꯍꯥꯎꯗꯨ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯑꯗꯨꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯃꯨꯜꯍꯜꯂꯒ ꯂꯧꯊꯗꯣꯏꯅꯦ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯦ ꯉꯥꯁꯦ ꯌꯥꯔꯅꯤ ꯃꯨꯜꯂꯦ ꯂꯧꯊꯔꯁꯤ ꯍꯥꯐ ꯐ꯭ꯔꯥꯏ ꯇꯧꯕ ꯂꯣꯏꯔꯦ ꯁꯣꯏꯕꯨꯝꯁꯦ ꯆꯥꯝꯁꯦ ꯑꯩꯒꯤ ꯁꯣꯏꯕꯨꯝꯁꯦ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯅꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯃꯆꯨꯝꯁꯦ ꯁꯧꯗꯣꯛꯍꯜꯂꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯧꯗꯣꯛꯍꯜꯂꯒ ꯃꯥꯒꯤ ꯃꯆꯨꯝꯁꯦ ꯍꯩꯗꯣꯛꯈ꯭ꯔꯒ ꯏꯁꯤꯡ ꯑꯆꯝꯕꯗ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯔꯒ 2-3ꯔꯛ ꯆꯥꯝꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯁꯤꯗ ꯈꯨꯠꯅ ꯃꯦꯠꯁꯤꯜꯂꯒ ꯃꯥꯒꯤ ꯃꯆꯨꯝꯁꯦ ꯁꯨꯡꯗꯣꯛꯑꯅꯤ ꯀꯪꯅ ꯊꯝꯃꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯥꯛꯇꯣꯏꯅꯦ ꯍꯪꯒꯥꯝ ꯊꯥꯎꯅꯤ ꯉꯥꯒꯨꯝꯕ ꯊꯣꯡꯕꯗꯗꯤ ꯍꯪꯒꯥꯝ ꯊꯥꯎꯅ ꯍꯥꯎꯋꯦ ꯊꯥꯎꯁꯤ ꯁꯥꯔꯦ ꯇꯦꯖꯄꯇꯥ ꯍꯥꯞꯆꯜꯂꯦ ꯖꯤꯔꯥ ꯃꯄꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯦꯊꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯦꯊꯤ ꯃꯔꯨ ꯑꯗꯨꯒ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯇꯤꯜꯍꯧ ꯂꯩꯔꯦꯀꯣ ꯉꯥꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯇꯤꯜꯍꯧꯁꯦ ꯉꯥꯛꯇꯪ ꯃꯨꯟꯁꯤꯜꯍꯜꯂꯅꯤ ꯆꯅꯝ ꯍꯥꯞꯄꯦ ꯁꯤꯡ ꯍꯥꯞꯄꯦ ꯑꯩꯒꯤ ꯁꯤꯡꯁꯦ ꯑꯀꯪꯕ ꯃꯐꯣꯟꯗꯒꯤ ꯁꯦꯝꯕꯅꯤꯀꯣ ꯑꯩꯅ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯖꯕꯅꯤ ꯐ꯭ꯔꯤꯖꯇ ꯑꯩꯈꯣꯏ ꯌꯨꯝꯂꯣꯡꯒꯤꯅꯤ ꯃꯣꯔꯣꯛ ꯃꯆꯨ ꯂꯩꯔꯦ ꯁꯤꯅ ꯌꯥꯏꯉꯪ ꯂꯩꯔꯦ ꯉꯥꯛꯇꯪ ꯑꯣꯠꯄꯤꯔꯒꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯍꯥꯞꯆꯜꯂꯁꯤ ꯉꯁꯥꯏꯒꯤ ꯁꯣꯏꯕꯨꯝꯗꯣ ꯑꯗꯨꯒ ꯉꯥꯛꯇꯪ ꯉꯧꯔꯁꯤ ꯑꯗꯨꯒ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯈꯤꯇꯪꯁꯨ ꯍꯥꯞꯀꯦ ꯃꯔꯨ 1-2 ꯍꯥꯎꯅꯕ ꯉꯥꯛꯇꯪ ꯉꯧꯕꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯥ ꯃꯕꯨꯛꯂꯣꯝ ꯊꯪꯕꯗꯣ ꯃꯆꯥ ꯈꯤꯇꯪ ꯍꯥꯞꯄ ꯍꯣꯔꯦꯟ ꯃꯍꯤ ꯍꯥꯎꯅꯕ ꯁꯤꯁꯤ ꯇꯣꯏꯍꯟꯈꯤꯗꯣꯏꯅꯦ ꯍꯩꯔꯤꯕꯣꯞ ꯍꯥꯞꯄꯦ
alu hapchalasi nga dudi tangkhai ama mungrabani na machal loina thage ngasidi aduna nga dudi tangkhai ama mullabani na hore kona alu si mulle hai kanda mulamdai da oina hapage thum hape duga khoigi umurok ashubane kitang sanaba mahi hapirasi duga ngaktang shawhalasi alu si munnaba duga mukhong kupsallaga ngaktang shawhalasi alu si munsile aduna nga se hapchalasi nga se hapchanba loiraga shawhansi haiti nga dugi manungduda phajana mahi changnaba sa maroi khara adiki phadigom saigi makok oibado tu khara hapchalasi mahau lainaba sina jira mafon alu si mulle aduna alu se kitang namkhai bise horen mahi ga mapanga tongan tadanaba mahi se sarang udanaba alu se kitang namkhai bibako aduga yengasi mundi mullabaneba sida dum alu namkhai dabidas mahi langna dum janingba yauragadi sida dum chaba yare adubu sisina phadigom marune aina phadigom maru ma phone sise donaraga phadigom siga thakpane sina wa phadigom jo hai nei mayam adu sa maru khodi sa maroi hai thakselasi loire mulle thangdana taurasi aigidi nga thongba loiri aduna aidi chathorage mayamsu aina thongiba mong do pambiragadi try tawraga yengbiyo aduga mayam aigi video se loiba phawbo yengbibagi damakta thagajari aduga like subscribe share tawba kawbigano mathangdadi aigi janamana paneer thongse hare mathangdadi paneer thongjarake yengminasi mathangi video muk ngai minarasi